Image PAODAM yang kabiri basumbu yimnam Anuradha Devi ne kaunona khurumjari Housing Maroiba PAODA Lebaka sigi athoba singi punchi wari powari lairi puthokuna miyamda khanganaba Manipur lengang asoba thodang lauragani haina Manipur ge Chief Minister N.Birena haikhe World Water Day ge tholam pangthongna khre Neurosurgeon Dr. W. Motilan lekhidabada awa phongdokre loinana Prime Minister Narendra Modi na Bihar amasung Jharkhand ge MP singa wari sanakhre Housing Pausanona Pizari Ningtanna hinglamba Manipur ge ngamkhai amasung apunbage saktam kanana bahonabada achoba thodang lauramba lebaka sige athoba singi punchi wari amadi miyamna sakhang khedraba powari ge lairi puthoktuna miyamda khangana bahonabada Manipur lengang achoba thodang lauragani lamdam asida leiriba irebak kedama khanba eibasing thokpiraklo haina Manipur ge Chief Minister Nongthamam Birena appeal tokhrei wafam ase Ministry of Culture Government of India ka Manipur ge Art and Culture Department ka Kusam Naduna Azadi ka Amrit Mahasabki Chahi Humbudra Manga Soba Indiana Ningkhatam Kibagi Kumonga Marilainana Lebak Sanbathungna Ngasi Pangthokliba Sahid Divas ki Thauranga Marilainana Thoiba Mitungoina Chief Minister na Phongdokibani Konumamang da Leba Chandrakriti Auditorium da Pangthokiba Athoba Singmuning Singba Amadi Makoida Leishu Katbagi Thauranga Marilainana Chief Minister na Makataraduna Phongdokibada Chahi kya ningkhatamna panba lebaka ama oina oiramlaba Manipurda maripang ningba athoba athobi kya pokhrei adubu ngasigi mirona ipa ipusing adubu thigatuna makhoibo ningsingbage tharam di changyamna handari haina phongdoki Manipurda lebiriba ai bisin thokpiro Manipurga mari lenaba puwari ariba aikhoi gi ngasigi mirona khandro mayam konsul dorga lebe ai thanai hui even Sana ahum gai Larik amadi thenare detail sana masa ahum Larik amadi thenare maduri pose koi widely khangli British na Manipur lakli mamang da silsar Assam na thenagi bulagi wari Mada baitai ni thomusa amana thenagi maduri wari Hari ko mayam se thigalaga Manipur ki puari phajana ibungamba phajana with British ki Britain ki museum da sakera France ki da sakera karai sakera anything madu bi expenditure hoga koi sargo mene fair to ke aduga fajana mutan lai fajana mutan asigi biro lamde biro sida ekoi kana ekoi kari to utai se ai khang batangai fadena lowi NPF Natana Atopa Party Singa Internet Alliance Thamoi BJP na Luchingba Anoba Sarkar Asida Extended Support Tauropa Khudimak Taramna OE Haina Chief Minister N.Birena Phongdokhrei Wafamasi Handak Nikhalda Chit Kuntrani Thoi Pangduna Majority da Lakpa Ngamkhibaka Mari Lainana Harauba Phongdokladuna Khwaremang Kaithelda Pofam Phamlibi Imasingda Ahau Athung Khudon Tambage Atamba Thoram Mamada Phongdokibani Mahana Makataraduna NPP gi Maikai Dagisu BJP da support Tauragani Haina Kangalapalai Adubu NPM Natana Ate Atopa Party Singa Internet Alliance Sembagawa Pamlaite Atopa Party Singna Extended Support Taurapa Kudimagde Taramna OE Adubu Makoida Portfolio Pibage Wapam Dilaite Haina Mahana Haiki Support loi taure NPP gi soi tawda support ongni hai Support to budo koi loina welcome to ya to internally to the koina han dagi koina hai ki lai NPF ti ekoi gi partner alliance oina moi ga koi ga sharing to no bugi governance lai ne to atai di madu gi laite adu support to budo di koi welcome to Amaramda Neda Amadi NDA da National People's Party NPP as a partner oiba maramna NPP Manipur nasu Bharatiya Janata Party BJP na lusingduna semgadoriba Manipur government Sawarkani Haina State Sigi Governor Dangasi Zarun Pisan Craig
ngasi governor da pisinkiba cherol aduda handa pangthokiba 32 suba Manipur Bidhan Sabha gi mikhalda NPP gi midep oina mai paktuna MLA oyakraba NPP legislature party gi makok MLA NKIC MLA KH Lokent MLA I Ombi Nalini Devi MLA TS Santi Singh MLA M Rameshwar MLA Janglem Lung Pamai Amadi MLA Sheikh Nurul Hassan na sign tawki Manipur da hoki papung kunmarida miyoi taro COVID positive oikre mi sibidi yaukide pungpam asida miyoi chanipan nipuma thoi COVID test tawki maduda miyoi taro COVID positive oikibana ngasigi positive oibagi chang sada 0.3 laiki state sigi oina COVIDalizer sandurokpadagi ngasi pawada apunba miyoi laka mali sangkuntra tare sumna yangkai tare COVID positive oikre miyoi lisangani chamakunna laikidre ngasi miyoi nipana COVID naba paduna disaster kibadagi apunba COVID naba phakibagi masang laka mali sangkuntra mari chanipan yangkai mapan sukre state sigi COVID naba phabagi changna chada marpatara nipan dasmi mari shinoni hauzik active case da miyoi umbatra nipan leiri IPPI 2020 के first round की पोकपदा ngai angang dagi sahi manga phawbagi angang singi polio pithakpa hayeng March ke tang kunmari dagi hauraga kuntaru phawwa satharagane mananakpa health facility laiba natraga polio pithakpage bota polio pithakpage khudong saba lobiu akotpa marongge damak leikai ke asa amasung angalwadi worker ga paw phawnabiu haina district immunization officer ge cherona mana hairi Groundwater making the invisible visible haiba thimda World Water Day 2022 ki thoram ngarang thoibi bazai irum turen mapan irengban Kaksang district ta pangthokre thoram asi Jal Jeevan Mission da Kaksang district ki implementing support agency ISA ama oiriba Alliance for Development Alternatives Manipur Adam Kaksang na thoibi part Youth Progressive Association taipa sora maning All Irengban Football Association IPA Irengban Sunday Eco Club Irengban Youth Club Sora Amadi Irengban Sora Palen Amasung Bizoibu Khunsingi Village Worker Amasung Sanitation Committee VWSC Singa Khusamnaraga PHE Kaksang Division Amadi District Water Amasung Sanitation Committee Kaksang District ke Paktak Amadi Matengalonyana Sinkibani Tharamdada Kaksang Jilla Parishad ke Upa Adhyaksha Mohammad Nazimuddin Irengban Gram Panchayat ke Pradhan Mohammad Badur International Football Player M Lintoingambina President Member Sang Oibagaloinana MSTV ke Chief Editor Uttam Kumar Naurem Amadi Writer and Historian Dr. and Pramodimini Devina Resource Person Sang Oike Tharamase Pangthongna Bagidama Ayuki Pung Taretege Man venue oikiba mafamadda u thanana bagidamata miyamna sanki tungda u thasi u kansi haiba slogan da sora pukri achobada u tharaga thorom hodoki madudagi Kaksang Jilla Parishad ke upa adhyaksha Mohammad Nazimuddin cycle rally ama mafamdudagi thaki tungda cycle rally adu thoibi bazar da lamthumke madudagi Irengban khulge khwadege al oiribi chahi marputra mapan surabi ambal lema devi amadi mahaki mathangda leiraba chahi marphuni pan suraba okram nimaidana u thasi u hingansi haiba thimda u chara thaduna tharomda hodoki ngasigi tharomduda Isha JJM Kaksang district ke team leader Surjit Khetri Mayumna tharomgi nungi oiba waral piki loinana resource person oikiba sing IB Amadi historian Dr. and Pramodini Amadi MSTV Kaksang Chief Editor Uttam Kumar Naurena Mathang Sina Irum Turel the historic and perspective and its significance today Amadi water conservation community participation and the role of media haiba topics in the world piki akoi pai pusing matamda akoi yum thong pudingda ukhi thamaga akoi sing thangramni matamda akoi sing lum masu lum regasu sing thak kami madda mai matai popa khota theropa akoi tenagi de akoi na logi matamda law akoi yum dagi sing porga satte labuk tagi sing kalaga dum thaknarami matamda akoi mai matai thobuk skya dan adu ngasidi akoi ge environment social pama mataro kosina sing si sukimatik social kosina akoi na sing si akoi kanjap togi ayam mathau tarai
Groundwater making invisible to visible haiba thimda World Water Day 2022 Thauram Churachampur da supangthokre. Thauram siga mari lainana bike rally ama lanba bridge dage is ground tuibong Churachampur ground forward chatkre. Thauram adu Jal Jeevan Mission ge joint initiative makada implementing agencies sing good Samaritan Foundation Sahib Foundation amasung PAODAM department ga khusamnadana senkibani. Bike contra hena sadugya kiba bike rally adu Sri S Khaikho Phau ngaite MCS ADC Churachampur na lamthaki. Bike rally adugi makha tarakpada uchara chamaram suthaki. Amadi Mongzang village amasung ke Patlint village ke water reservoir Singsu Sangdoki Nungtenpung ani tarakpada village water sanitation committee amasung NGO ani amadi PAODAM department ki mayusing sarugaduna seminar amasung symposium su groundwater making invisible to visible haibathinda bangthoki. Lamdam segi mangsang thaba neurosurgeon ama oiriba Dr. W. Motilan Singna manung matam satana lekhidabada Ras Medicity Note AOC Imphal ge executive director Dr. Vizaraj Haubisamgi chairman se makada awawa phongdabagi mifam amanga senungchen punga amaram tabada Ras Medicity ge multipurpose hall da pangthokre. Awawa phongdaba duda lekhidrababu ikai kumnaba utuna lekhidrabagi thawaina isolge khuyada ingni chingna leirunaba thongnijabaga loinana lekhidrabagi imung manungge awabada su saruyakhi. Ngasigi awawa phongdopa aduda saruyakhiba lekhidraba Hospital asida neurosurgeon department hangdokpadagi lawkhiba thodang amadi senior consultant neurosurgery oina miyamge seba tawrambabu singthaki. Home Films Manipur Porampa Thawanthaba Leikaina Inkamza Lisangani Tareta Linkalakpadagi ngasi pawbada advisor oibirambi thangmaiban Senam Lekai degi Lungzam Ongbi Toksom Kamala Leima Masagi Chahi Yankaini Pana Lambigi Kudungtiba Togdok Amada Laikanaba Ngamdraba Matung Lekidabada Awaba Pungdokre Lekidabi Asi Manipuri film ge actor Boytont Orbindo ge Apopini Hairi 20th sector Assam Rifle ge Miyang Makada 37th Assam Rifle ge di company na Kaksang district ke manungda leiba club anida sana khonabagi masang mathum singkodon tangkre Kaksangwadi da leiba sana athletes organization sau Kaksangwadi amadi Lamkhai Liambi club wabagai Lamkhai da football volleyball da yauna sana khonabagi machak sing adu thasagi tangkune thoida Kaksangwadi Khunjampat sana bungda 37 Assam Rifle ge di company ge maikai dige pulam sing adu khusinaki hairi ngasinung chenpung mari Taba Matamda Jiribam District ke Babu Parada Laiba Jiri Development Organization ZDO ge office ta paugi mifam amada ZDO ge president and Sadananda Maitena haikibada Jiribam Prajana nongmanomgi hiram kudingda mipaiba awaba asuki matek puning nongnangba ama oina leijare tasenamak aikoi border area border pillar oina leijari base Puna kilometer chaniga tarani thoi asida Jiribampa amade Tamenglonga Tainaba border pillar ne Haidiba border pillar asidage housing national highway 37 asige road expansion ge compensation assessment amangasi ngarang nahan dage honaduna kanna haurakliba asi aikoi masigumba assessment asi Tamenglong district administration ge maikai dage Yaukiramba Yabagi Achoba Tazaba Amadi Lay Maram Aduna Asigumba Jignaba Asi Mataukaramna Kokadage Haibagi Madanga Kunsa Singa Amadi Rot affected family Singa Puna Paminaraga Mari Lainaba authority Singa Numita Humnigi Manunda Waram Singa Asi Putopiduna Praja Singi Jignaba Asi Puhanpi Haina Haidagli Tharamadada JDO President and Sadananda Maite ZDO Vice President Y Jaljit Singh amade tokan tongan ba Kunja Singh Mio Singh Susarugyaki Masing Singnaba Singh ase masi matau kramai tawraganda akoi kokadage haibagi matangda akoi club sing club ki representative sing Kunja Singh aduga road affected family sing
ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯖꯗꯅ ꯋꯥꯁꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯆꯤꯡꯅꯔꯤꯕ ꯋꯥꯔꯝꯁꯤꯡ ꯑꯁꯦ ꯃꯁꯤꯃꯛꯇꯅ ꯑꯆꯨꯝꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯔꯥꯟꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯁꯤ ꯆꯤꯡꯅꯕꯁꯤ ꯀꯣꯛꯅꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄꯤꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ Kaksing High School 1984 Matric Batchna Yausangda Machu Amadi Phi Munbadagi Laptoktuna Sporta Mai Onselese Haina Cycle Rally Chatkre Jaliba Tha Asigi Tangkunma Thoida Kaksing Thungna Chatkiba Cycle Rally Ga Marilainana Luba Asina Tokpa Cherol Amana Haikibada Batch Asina Lisangani Kunda Hek Sapanglapadagi Ngase Pawada Tha Ama Thabaka Ama Haiba Pandangi Makada Tha Kudingi Samasgi Oiba Tabak Amamam Pangtokuna Lagli COVID-19 gi matamda COVID Center Sangda Mateng Pangba Mahoksa Kananaba Kongjang Sing Lokhatpa Aruba Laina Mayong Nariba Miyo Shingda Sel Giteng Bang Piba Miko Thongduna Lakpa Mahiroi Shingda Puning Thogatpa Lairik Tamba Ngamjatraba Mahiroi Shingbo Lairik Tamhanba Amadi Mafam Kayada Social Service Pangtokuna Lup Asagi Maru Eba Thawgai Oiduna Lagli Yausang Kumaina Lakpasida Lamdam Masungki Praja Singda Kai Henba Harau Kumai Phi Munba Amadi Abiner Chingbadage Laptoktuna Sana Khonabaromda Mai Onselese Haba Pandamna Ngasage Second Rally Asi Batch Asina Kaksangi Yausangi Sports Pangthok Liba Club Sing Yauna Mafam Kyada Mateng Pangsabage Second Rally Asi Pangthok Sabani Masida Lamdam Asungki Praja Singna Batch Asibo Mateng Pangbio Amadi Thongna Hapiyo Haina Lupa Asigi Resident and Munana Miaida Miamda Appeal Doki Wangzing Tenta Kendrage MLA Pangnam Brozenpu BJP ki Lengaka Sige Cabinet Minister Singha Wasak Lobada Yaroktaba Haibasi BJP Lengana MLA Bu Mirai Bibani Anisuba Tankaki Oina Amu Minister Wasak Lorokpada MLA Brozenpu Minister Pirakani Haibagi Thazaba Thamzadi Haidaduna Je Minister Nongthomban Birena Haidukiba Wangalak Trabadi Kendra Asigi Miyamna Akanba Khongjang Changsalakani Haina All Wangzing Development Organization Awadugi Convener Chongtham Sanjena Phongdorakli Hiramasagi Matangda Ngasi Wangzing Tenta Laikai Lampakta Pangthopa Paugi Mifam Amada Awadugi Convener Chongtham Sanjena Makatana Hai Ngasi Mang Manipurda BJP na Anisuba Lengaka Ama Lakpa Asida Thawan District Mioi Ama Oina Lengaka Sibo Harautayamna Okchadi Adumoinamak Wangzing Tenta Assembly Constituency Asige Miyamge Thamoida Ngasige Lengaka Asina Thawan District Bo Amadi Wangzing Tenta Assembly Constituency Ge Mihut Paungnam Brozembo Mirai Bibage Thawongka Asimagdi Thamoy Songna Nuaite Manipur ke Ahanba BJP ki Lengapo Mara Chetna Thamnaba Chief Minister Antibirena Congress ke MLA Ama Oina Leramba Paunam Brozenbo Kautopidana BJP da Yahon Kibagaloinana Lengaka Adubo Kananabagi Damakta MLA Paunam Brozenna MLA Phamdagi Phawa resign Tokiba Adu Lamdam Asige Miyamna Ngasisu Kaunadri BJP ki damakta MLA Brozengi Adugumba Kathokpa Adubu Party Asagi National President Zepi Nada Phawbana Thagapa Phongdoktuna Delida Taramna Okhiba MLA Brozeni Haina Phongdokhi Ani suba phase asugumraba Cabinet Minister Wasak Lawhan Bamatamda Honorable MLA Sri Paunam Brozen Singha BJP gisu khwaida hen wazaraba BJP gi government su kanna bhona bi khaba Sri Paunam Brozen Singha bu ani suba phase Wasak Pasida Cabinet Minister Ama Oina Wasak Pa Yahon Biu Karigumba Haiba Wasak Pasida Yaholakta Batarabadi Wangjing Tenta Kendagi Praja Singna Haidokibawa Angaktaba Asigum Nobatazaba Kia PB Kraba Honorable Chief Minister Amadi BJP gi Lusingba Singi Matakta Makal Makaka Kongjang Changsilak Bagaloina Wangjing Tenta Praja Singna Sri Paunam Brozen Singha gi damakta akanba phiriab lorokani haibase ngasi media gi thongda phongdoksari Maina Subsak Chaktabaten Tha Khongmal Dage Naurem Chawbage Masanupa Singh Rakesh Naurem Tomal Naurem Milangi Yum Maina Tumna Tharamle Haina Manipurda Ladiba Media Singda Lana Sandokliba Adu Media Singna Yum Singha Asigi video photo kapiu
masana masabu social and cultural activist ni haizaba Rakesh Nauremna media da lana sanduktuna tentha khungangbo lana uhanduna Rakesh Nauremna sel khaiba nuainaba honariba asidage Manipurgi miyamna section bio haina ikop ningthau chakot khongtang nupi lob tentha secretary M Sanatombi Devi na phungdorakle wafam asi yummai thadokpiramle haibagi namada ngarang khongsom police na tentha khongbaldagi moirang themb gane amasung laimujam bibek ras kowa mioi ani phajankiba adubu yaningdaba phongdoktuna makhoi anibu athubada थादोरकदबने हाइदुना ngasi tentha khongbalda pangthokiba miyangge wakan mifamda saruk yaraduna haikibane ngasi ge wakan mifam pa aduda tentha da irangka thongnaba singano maram chadana mi phagano tentha ge shanti thugaigano aikhoi shanti pami amasung mara leitaba maran sigano haina thaba placard sing su sizna bagaloinana kholau kya sulauki laimudamgi bebek amadi maran thengi gane makhoi ani bu hongdonggi police na phagna pugraba matungda nauremgi chawbagi yummai sakpagi maramda ani haina palakpase khoi tentha da leiba praja moina khoi yajaningde maramaduna makhoi bu athuba matamda condition yawdana thadok pirau aduga athuba matamda thadok piraktaba taragadi khoi tentha da leiriba galap amadi mara paibi praja puna hauduna aikhoina akan ba khongjang jangthalangna bagi damakta sem sare Prime Minister Narendra Modi na Bihar amasung Jharkhand ge MP kunmari henbaga unaduna wari sanakre unaba aduda BJP President JP Nadda Bihar BJP President Sanjay Jaswant Union Minister Singh Giriraj Singh RK Singh Union Minister of State Annapurna Devi amasung Nisikan Dubesu yauki unakiba adugi matangda Bihar MP Pradeep Singh na haikibada Prime Minister na family amage guardian ama oina aikoda wangang biki MP Singha yamna toina unaba Prime Minister si mahangna hanbane mafam aduda group photo lauki party organization matangda so hainaki MP Singha masa masana saktak sabaga loinana makhoina thengnariba experience so Prime Minister da paudam ki MP Singha unaba ayambada Prime Minister na political ge oiba wafam kya haide MP Singha thabak hena taunanabadi haiki US na Russia bu G20 tagi lauthongnaba hodorapa wafamda Russia se maru aiba member amane haina China na phondokre Ukraine da landakibadagi Russia bu tokhaina thamnanaba leba kharana honarabasu diplomatic protection sainana piri Chinese Foreign Ministry ge wangangloi Wang Wenbin na haikibada Russia asi maru aiba member amana atopa leba ka amabu tanthopagi haglaite Winter Olympic damak Russian President Vladimir Putin na China da laglamnaba matungda lebaka anina limit thamdaba mari amagi damakta lauthokibani hauzik arobada maru iba pau amone pizari lebaka sege athoba singi punchi wari powari lairi puthukuna miyamda khanganaba Manipur legang na sobathodang lauragani haina Manipur ge Chief Minister Andina na haikhai World Water Day ge thoram pangthona khrai Neurosurgeon Dr. W. Motilan Lekhidabada Awa Phongdokrai Loinana Prime Minister Narendra Modi na Bihar amasung Jharkhand ge MP Singha wari sanakrai Image PAODAM ngasigi matang asada loijare ming tabiri besungbo amakana khoramjai